से कोई 2008 दा कोई मनपुर लिंकल के बाद उम्र इतने ऑर्गेनाइजेशन नमक करने कोई मरे बात निंग बा आई बसिंगी अपन बा लुप अमोइना लिंकल से की बा लुप असिना सी फावदा सामान लारी सामी मथकता हुजी फावदा फोंगजरे सिलेदा कोई तोंगा तोंगा जेनर दा है बतारे कोई ड्रामा दा सैरियंग दा ट्रैवल लॉग दा ट्रांसलेशन वर्क दा मिटी मेक दा कोइना ट्रांसलेट तोंथोप यावना तोंगा दा मैम फोंगजरे पने ngasi siam nungai ba mana ko radio da sandokhraba play sing gari ko na phom gi sang siam na handa ba yamna phone ra ta ba matam amada ko gi ja jila lai sang them na petty writers forum gi lai member soi bi ni manus mai phom bi ra pase mani ko gi drama gi anno ba lai khra ukai da hapsil la pada yamna mateng pang ne han logji da man nyam da haiji ma di ko gi laiba ning ba ai be sing gi ba lok amo jeri ba petty writers forum manipur da member oi bi da na forum asina manipur khatan na tan ke assam da tripura da da bangladesh amadi myanmar na chingba lepak chingda koi gi activities chebani na forum asi branch masalushan ani 2013 da koi tripura da hangjare da 2016 da guwahati assam branch koi hangjabani somai to kan da koi abroad da koi myanmar da leiba meditation da bangladesh da leiba meditation da se cooperation pina na bigi wakhalon ke amna koi thabak kya tawjarapagi koi gi manung channa nasi ase कोई वजह जिला ने सांगथम ने बा संबलारी एसएन मणिपुर यूनिवर्सिटी की संबक कोर्ट हॉल सिदा होंगजबनी पेट्रियोटिक राइटर्स फोरम मणिपुर की माइकेदी अदुगा मियाम दा अपील तौजिन बमना कोई राइटर्स सिंग से कोइना अचिप मफम मदा फमगा कोई वाखल दा लेबा कोई इनर फीलिंग सिंग अदु फोंदोक फक्ता नत्तब मसिदे कोई मणिपुर से लेत्रगदी कोइना इरम दा मणिपुर कमाइन से थाबन अदा मणिपुर की ngam kai ga tore na ta na manipur saktam mang bi yare manipur gi culture tradition na te har ga na khoi gi tonga ton ba khoi indigenous kai game sing mang pa ya bi oi thok pa la e hai bu matam da khoi hamma ga le bi ya ta da na khoi se kolom pai na khoi activists amoi na so writer sin che thok gi tangai pha da ba le ra ba hai sima patriotic writers forum manipur da pause da manipur da hore ba i bi sing punama patriotic writers forum manipur da member oi view da na mase sumba drama gi la le sina मैम दसो अनौब मेसेज अमा सोयना पीगनी हारिगी थाजगदो थमजरी सिगी दाइज द लेंसिन बिनबगी दमकता आन मक्तदा चीफ गेस्ट के फमफम लांग द लेंसिन बिनबगी दमक मिंग पंजरबदा प्रोफेसर एन लोकेंद्र सिंह ऑनरेबल वाइस चांसलर मणिपुर यूनिवर्सिटी बु नोलुकना कौसिनजरी मथंग प्रेसिडेंट की फमफम लांग लेंसिन बिनवा नावरोइबम खम्बलुवांग प्रेसिडेंट पेट्रियोटिक राइटर्स फोरम मणिपुर बु कौसिनजरी मथंग गेस्ट ऑफ ऑनर की फमफम लांग लेंसिन बिनवा प्रोफेसर डब्ल्यू सान बाबू सिंह रजिस्ट्रार मणिपुर यूनिवर्सिटी बु नोलुकना कौसिनजरी लोइना ngasi gi lairik asigi maramda nainabigedab sing mathang sina Dr. Sirom Raj Ketan Singh Associate Professor Manipuri Department bu Kausinjari mathang da Dr. Koijam Santi Bala Devi Associate Professor Manipuri Department bu so dais the lengsin binawa nulukna Kausinjari dignitary punamagna dais the lengsin bikrabagi tungsida housing ekhoi aibagi site gi langyan phi khudol tambina banuluksari
Hauzik dignitary singda lengyan pi khudon tambi kharbagi tungsida thaurongi makha sathazarak pasidi welcome address PB Nabagi damakta Patriotic Writers Forum gi Finance Secretary Oibiriba Devzani Yumnambu koksinjari. Ahanba maktada khwai tarabu ikoknona khurumjari ngasi poinugi kungani panba irai numit December gi sechat kunga mari kumja lising ani shupna kunmathoi ari anau sinaramdai kumja lising ani shupna kuni thoina lakadaba shupna tagi numit tare ni dangai silaklaba yai pharaba numit asida Manipur University Kanchipur gi court hall da Veterinary Writer Forum Manipur gi thomi singna sinja langja duna thoido hendona ikai khunabda matik saraba mingoina hanga sarabada jila la sang themna ibiba laidi lali basi kanano haina mingthon ba laidi asibu hongdok jabagi thoram masida chief guest ki phampham langda lengshin biriba thoido hendona ikai khunabna matik saraba mingoina hanga sarabada Professor Lokendra Singh Manipur University Kanchipur gi Vice Chancellor gi oibiriba ojabu pokki maikai dagi aiba amadi ai sai maikai dagi taram noksari kai khum noksari President gi bhamam langda lengshin biriba thoidongna ikai khumnabda matik jaraba mingoina hanga sarbada naurabam khambaluang Veterinary Writer Forum Manipur gi President so oibiriba ojabu su Pokki Maikai dagi aiba amadi ai sai maikai dagi taram no ukseri ikai khunda bucheri Geso honor gi phambam langda lengshin biriba thoido hendongna ikai khunda damatik saraba mingoina hangat sarabada Professor W Chanbabu Singh Manipur University Kanchipur gi Register oibiriba ojabusu Pokki Maikai dagi aiba amadi ai shagi maikai dagi taram no uksari amadi ikai khunda bocheri ngasi phongjaga dawriba drama gi lairik asibu mamutta na pabiduna nainabiduna marik chumba wahai kaya thambiga dawriba thoidona ikai khunda damatik charaba mingoina hangasarabada Dr. Sirom Raj Ketan Singh Manipur University gi Manipur Department ta Associate Professor oina thobubiriba ojabusu pokki maikai dagi aiba amadi aishagi maikai dagi taramno ukseri amadi kaikhna bucheri ani suboina drama sigi lairik asibu mamutta na pabiduna nainabiduna marik sumba wahei kaya thambiga dawriba mingwana hangasarbada Dr. Koijam Shantibala Devi Manipur University gi Manipur Department da Associate Professor oina thobubiribi ojabusu pokki maikai dagi aiba amadi aishagi maikai dagi taram nokseri amadi kaikhna nokseri ngasigi thorom masigi nunggi waron thambiga dawriba Bangla International Friendship Award 2021 piduna igai khuna khraba social and cultural activist mingoina panjarbada Rakesh Naurembusu aiba amadi aishagi maikai dagi taram nokseri igai khumda bucheri ngasi lairik phongjabagi thorom masibu yaubiyu haiduna se pau kacharubada asin bakaya bu na thaibiramlaga thorom masibu mapung phahan bigani haiduna lengbirakliba amamam ta oina ming hangatsadraga su thoido hendokna ikai khumna bundik sarba sarbi khwai puna mapusu pokki maikai dagi aiba amadi aishagi maikai dagi taramna ukseri amadi ikai khumna bucheri Print amadi electronic media gi thomi singbusu pokki maikai dagi aiba amadi aishagi maikai dagi taramna ukseri ikai khumna bucheri like amadi sound gi thomi singbusu pokki maikai dagi aiba amadi aishagi maikai dagi taramna ukseri ikai khumna bucheri ngasigi thorom asibu conduct tawirba All India Radio Imphal gi approved releases mingoina hangasarbada biren haithamba
ꯑꯏꯕꯕꯨꯁꯨ ꯄꯧꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯔꯤ ꯉꯁꯤꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯋꯥꯔꯣꯜ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ